ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯤꯄꯥꯜ ꯁꯨꯕ ꯁꯣꯖꯩ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯗ ꯃꯍꯥꯛ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯗ ꯁꯣꯖꯩ 9 ꯈꯛ ꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯑꯁꯦ ꯆꯠꯈꯤꯒꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯃꯟꯇ꯭ꯔꯤ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯛꯎ꯫ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯔꯕꯗ ꯃꯉꯣꯟꯗ ꯁꯣꯖꯩ 8ꯇꯨ ꯄꯤꯌꯨ, ꯑꯗꯨꯕꯨ 9 ꯁꯨꯕ ꯁꯣꯖꯩꯁꯤꯅ ꯃꯥꯅ ꯁꯥꯁꯟ ꯇꯧꯕ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯄꯤꯒꯗꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯦ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯁꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥꯒꯤ ꯊꯕꯛ ꯃꯟꯇ꯭ꯔꯤꯅ ꯇꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯃꯁꯥꯃꯛꯀꯤ ꯃꯆꯥꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯌꯦꯜ ꯊꯧꯗꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯆꯥꯔꯕꯗ ꯅꯣꯡꯃ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯟꯇ꯭ꯔꯤꯅ ꯆꯥꯎꯈꯠꯂꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯅ ꯁꯥꯁꯟ ꯇꯧꯔꯕ ꯂꯩꯕꯥꯛꯇꯨ ꯔꯥꯖꯀꯨꯃꯥꯔꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯣꯖꯩ 8ꯇꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯕꯗ ꯉꯥꯏꯔꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯂꯩꯅꯨꯡꯒꯤ ꯀꯥ 8ꯇꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯀꯥꯁꯤꯡꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯄꯣꯠ ꯄꯨꯝꯅꯃꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯕꯤꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯕꯨ ꯀꯜꯂꯛꯄ ꯑꯃꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯤꯜꯂꯝꯃꯤ, ꯂꯩꯅꯨꯡꯗ ꯀꯥ 9 ꯂꯩꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯁꯣꯖꯩ 8 ꯈꯛ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯅꯝꯊꯥꯛ ꯇꯧꯔꯦ, 9 ꯁꯨꯕ ꯂꯩꯅꯨꯡꯒꯤ ꯀꯥꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯊꯣꯛꯂꯝꯂꯅꯤ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯔꯝꯃꯤ, ꯊꯨꯅꯃꯛ 9 ꯁꯨꯕ ꯁꯣꯖꯩꯗꯨ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯅꯉꯛ ꯀꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯄꯥꯕꯨꯡꯗ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯑꯣꯏꯕ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ 9 ꯁꯨꯕ ꯁꯣꯖꯩ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯞꯊꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯃꯛ ꯃꯇꯝꯁꯤꯃꯛꯇꯗ ꯁꯣꯖꯩꯗꯨ ꯄꯥꯝꯃꯤ꯫ ꯁꯣꯖꯩꯗꯨ ꯄꯥꯏꯗꯨꯅ ꯂꯩꯅꯨꯡꯗ 9 ꯁꯨꯕ ꯀꯥꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯜꯂꯝꯃꯤ꯫ 9 ꯁꯨꯕ ꯁꯣꯖꯩꯗꯨꯅ ꯀꯥꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯀꯥꯗꯨ ꯇꯁꯦꯡꯅ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯐꯛꯂꯥꯡꯗꯨ ꯆꯨꯝꯗ꯭ꯔꯤꯡꯅꯤ, ꯃꯗꯨꯗ ꯊꯥꯛ ꯅꯥꯏꯔꯝꯗꯦ꯫ ꯐꯛꯂꯥꯡꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏ ꯌꯦꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡ ꯂꯥꯏꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯗꯨꯕꯨ ꯄꯥꯝꯕꯅ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯂꯥꯏꯗꯨꯒꯤ ꯅꯨꯄꯤꯗꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯗꯨꯒꯤ ꯐꯖꯕꯅ ꯁꯨꯝꯍꯠꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯅꯤꯡꯊꯧꯗꯨ ꯍꯥꯏꯊꯔꯛꯂꯦ꯫ ꯃꯟꯇ꯭ꯔꯤꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯉꯥꯛꯏ ꯑꯃꯁꯨꯡ ꯃꯃꯥꯏꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯏꯁꯤꯡꯅ ꯆꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯂꯥꯏꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯗ ꯌꯥꯊꯪ ꯇꯧꯔꯛꯏ, ꯅꯨꯄꯤꯗꯨ ꯊꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯒ ꯎꯅꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯃꯁꯨꯡ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯗ ꯁꯨꯝꯍꯠꯂꯤꯕꯁꯤꯗ ꯃꯟꯇ꯭ꯔꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯕꯨ ꯊꯥꯖꯍꯜꯂꯝꯃꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯨꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯍꯞꯇꯥꯗꯨꯗ ꯃꯟꯇ꯭ꯔꯤꯅ ꯖꯍꯥꯖꯇ ꯌꯣꯟꯕ ꯌꯥꯕ ꯄꯣꯠ ꯊꯟꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯊꯥꯖꯕ ꯌꯥꯕ ꯃꯤꯅꯥꯏ ꯈꯔꯒ ꯊꯨꯅ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯍꯤꯊꯥꯡꯐꯝ ꯈꯨꯗꯤꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯅꯨꯡꯗ ꯂꯩꯔꯝꯕ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯎꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯕꯨ ꯈꯪꯕ ꯀꯅꯥꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯀꯣꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯔꯥꯞꯄ ꯂꯩꯕꯥꯛꯀꯤ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯇꯣꯔꯕꯥꯟꯗ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯗ ꯂꯥꯏꯗꯨ ꯎꯠꯂꯝꯃꯤ꯫ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯎꯔꯝꯃꯤ,
ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯥꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯍꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯂꯥꯏꯗꯨ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯑꯉꯛꯄ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯂꯣꯟꯕꯒꯤꯗꯃꯛ ꯂꯩꯕꯥꯛꯁꯤꯗ ꯂꯩꯊꯕ ꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯄꯣꯠ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯕꯗ ꯃꯔꯩꯕꯥꯛꯇ ꯃꯟꯇ꯭ꯔꯤꯗꯨ ꯍꯜꯂꯛꯂꯦ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯔꯩꯕꯥꯛ ꯌꯧꯔꯕꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯤꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯂꯥꯏꯁꯤꯗꯒꯤꯁꯨ ꯁꯔꯨꯛ ꯀꯌꯥꯃꯔꯨꯝ ꯍꯦꯟꯅ ꯐꯖꯩ꯫ ꯐꯖꯔꯕꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯡꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯖꯍꯥꯖꯇꯨ ꯃꯈꯜ ꯃꯈꯜꯒꯤ ꯌꯣꯟꯅꯅꯕ ꯄꯣꯠꯆꯩ ꯊꯟꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯅꯤꯡꯊꯧꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯊꯥ ꯀꯌꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯂꯩꯕꯥꯛꯀꯤ ꯂꯩꯃꯥꯏ ꯁꯣꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥꯕꯨꯡꯒ ꯎꯅꯔꯦ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯇꯧꯒꯨꯝ ꯂꯂꯣꯟꯕꯒꯤ ꯌꯥꯊꯪ ꯐꯪꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯁꯥꯟꯅꯄꯣꯠ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯐꯕ ꯁꯥꯟꯅꯄꯣꯠ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯑꯉꯛꯄ ꯁꯥꯟꯅꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤ ꯆꯠꯂꯤ, ꯋꯥ ꯉꯥꯡꯏ, ꯅꯣꯡꯁꯥ ꯑꯃꯁꯨꯡ ꯀꯩ ꯉꯪꯏ, ꯎꯆꯦꯛꯅ ꯅꯨꯡꯁꯤꯠꯇ ꯇꯦꯟꯖꯩ ꯃꯨꯡꯌꯥꯡꯅ ꯄꯥꯏ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯁꯨꯝꯍꯠꯂꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯖꯍꯥꯖꯇ ꯑꯁꯤꯒꯨꯝꯕ ꯁꯥꯟꯅꯄꯣꯠ ꯂꯩ꯫ ꯃꯌꯥꯝꯗꯨꯗꯒꯤ ꯂꯝꯕꯥ ꯂꯩꯇꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯨꯗꯣ ꯖꯍꯥꯖꯇ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯆꯝꯕ ꯁꯥꯟꯅꯄꯣꯠ ꯃꯈꯩ ꯃꯄꯥꯟꯗ ꯄꯨꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯖꯍꯥꯖꯇ ꯂꯦꯡꯕꯤꯌꯨ, ꯑꯗꯣꯝꯗ ꯑꯉꯛ ꯑꯉꯛꯄ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯎꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯉꯛꯄꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯅꯥꯏ ꯅꯨꯕꯤ ꯇꯔꯨꯛꯀ ꯂꯣꯏꯅꯅ ꯊꯨꯅꯃꯛ ꯃꯟꯇ꯭ꯔꯤꯒ ꯖꯍꯥꯖꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯈꯜꯂꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯈꯨꯗꯤꯡꯃꯛꯄꯨ ꯌꯦꯡꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯔꯥꯎꯕꯒꯤ ꯃꯄꯥꯜ ꯅꯥꯏꯔꯝꯗꯦ꯫ ꯃꯔꯛꯁꯤꯗ ꯍꯤ ꯍꯣꯟꯕꯁꯤꯡꯅ ꯂꯥꯡꯒꯣꯔ ꯊꯧꯔꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯖꯍꯥꯖꯅ ꯍꯤꯊꯥꯡꯐꯝ ꯊꯥꯗꯣꯛꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯇꯣꯔꯕꯥꯟꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯧꯗꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯕꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ ꯈꯪꯂꯛꯄꯗꯗꯤ ꯀꯤꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯖꯍꯥꯖꯀꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯗꯨꯅ ꯆꯩꯈꯥꯏꯔꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯥꯎꯕꯗꯨ ꯅꯦꯝꯊꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯂꯥꯏꯗ ꯅꯨꯡꯁꯤꯔꯨꯕꯅꯤ ꯑꯃꯁꯨꯡ ꯃꯇꯧ ꯀꯔꯝꯅ ꯁꯃꯨꯗ꯭ꯔ ꯇꯔꯦꯠ ꯂꯥꯟꯗꯨꯅ ꯃꯥꯕꯨ ꯊꯤꯔꯛꯈꯤꯕꯅꯣ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯅꯨꯡꯁꯤ ꯃꯣꯏꯊꯦꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯦꯝꯊꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧ ꯑꯗꯨꯕు ꯄꯥꯝꯖꯔꯦ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯌꯧꯔꯒ ꯃꯥꯒꯤ ꯔꯥꯅꯤ ꯑꯣꯏꯕꯗ ꯌꯥꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯒꯗꯕ ꯊꯥꯃꯨꯛ ꯋꯥꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯦꯝꯅ ꯊꯜꯂꯕ ꯃꯌꯥꯏ ꯀꯥꯔꯕ ꯏꯊꯛ ꯏꯄꯣꯝꯗ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯕꯗ ꯑꯅꯤꯃꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯖꯍꯥꯖꯇꯨ ꯄꯟꯊꯨꯡꯐꯝ ꯌꯧꯔꯕꯃꯛꯅꯤ꯫ ꯉꯝꯈꯩ ꯂꯩꯇꯅ ꯂꯩꯃꯥꯏ ꯎꯕ ꯐꯪꯂꯕꯅꯤ꯫ ꯅꯧꯅ ꯅꯨꯡꯁꯤꯅꯖꯕ ꯑꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯃꯤꯠꯆꯥꯟꯅꯗꯨꯅ ꯖꯍꯥꯖꯀꯤ ꯐꯝꯕꯥꯛ ꯊꯛꯇ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯖꯍꯥꯖꯀꯤ ꯍꯤꯔꯨꯕꯥꯛꯇ ꯐꯝꯂꯗꯨꯅ ꯎꯔꯤꯕ ꯃꯤꯠꯇꯨꯅ ꯖꯍꯥꯖꯅ ꯀꯜꯂꯛꯂꯤꯕ ꯏꯊꯛ ꯏꯄꯣꯝꯁꯤꯡꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯦꯅꯋꯥ ꯃꯩꯅꯥꯒꯤ ꯄꯨꯡꯕꯥ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯅꯥꯛꯀꯤ ꯈꯣꯡꯕꯥꯜꯗ ꯇꯣꯡꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯔꯣꯜ ꯈꯪꯏ꯫ ꯃꯍꯥꯛꯅ ꯃꯕꯥꯅꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯜꯒꯤ ꯊꯧꯔꯤꯗ ꯇꯣꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯅꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯖꯍꯥꯖꯁꯤꯗ ꯅꯨꯡꯉꯥꯏꯇꯦ, ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯕꯤꯌꯨꯗꯅ꯫ ꯇꯦꯅꯋꯥꯅ ꯈꯔ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯋꯥꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕꯁꯤꯗꯤ
Naha oiriba ningthau amasung magi Rajkumari bu yengudana kayada harauzariba. Ningthau se supnagi numit humni da ngaire hingadaba. Humni subada torban sida langor thadagadabani. Ningthau okpa magi lanmi samu amasung sagol sing lakani. Adubu sagol gi masak lauba hingsaba amani. Ningthau na hek kakhatpaga mabu puraga atiyada paikhatkragani amasung samudrada thadarakani. Mainagi mamit ira chelami. Adudi luhongdringai mamangda Rajkumarigi mapuroiba oigadoribadu mangkhrani. Kayada phajakraba pungbano. Tolabisida awabagi chingdum nallagani. Ningthau sibu kanba ngamlaroidra. Tenawana hairei kanba ngamgani. Kanagumba ningthauna sagoldu soktringaida mangaksi kakpa ngamlabadi. Wasi kanadasu haiganu. Hek haibaga nangi nasadu saruk ahum thokpagi amadi nung olagani. Tenawa maina paikre. Masi tabada ahal oiraba mantri mapugi punsigidamak warami. Harauraba ningthau Rajkumariga khongthang manana jagoi sarami. Makhoigi maithong manga leirami. Mathangi mikupta ngairabasida nason phauba khangde. Mathangi numitsu tenawa maina adu pairaktuna hanagi mafamda tonglami. Mantrina makhoibu ubada manakta changsinduna phamkhre. Wahai ama phauba tahoudaba pamlamde. Mainana phampakta koina chatiba ningthau amasung Rajkumari bu yenglami amasung tenawada hanglami. Karigumba ningthau sagol hingsabadagi kallabadi amuk khudongthiba leiraroine. Tenawana khumlami natte priye aduk thuna khallunu ningthau amasung Rajkumari nungaina leiba phanglaroi. Madudagi kallabasu luhongbagi kumaida siragani. Maduda ningthauna asengba sanagi pukham ugani. Madu mahakna yamna pamna pandit singda pinanaba sana saba adugumba pukham sananaba thaurang tawgani. Ngaihak leiraga wantharak-tuna sigani. Adugumba pukhamdu hu luplabani. Madu sokpada ningthaugi khubamda hu changkhibadagi ngaihaki manungda thawai laukragani. Mainana yamna langtaknana hanglami. Ningthaugi thawai kanba ngamlaroidra. Karigumba kanagumbana pukhamdu paiduna lapna langthokrabadi ningthaudubu kanba ngamgani. Adubu ningsingu kanagumbada wasi hairabadi nangi saruk ahumgi amadi nung olagani. Masidagi tenawa maina paikre mantrigi wakhalda luptuna leihore. Mantri wakhalda luptuna leihore. Mathangi numita samudragi aroiba khongchatni thamoi nungda aronbadu lotuna thamlaga hirubakta mantridu phammi. Mana khalami ngasisu tenawa mainado lakpa yai. Maina tenawa amuk pairakli. Mainana hanglami ningthaubu hu taiba pukhamdagi kallabadi mahak Rajkumariga hingba ngamganiko. Natte priye ningthau kuina leiraroi. Rajkumarigi laibakta awabadamak irami. Luhonglaba matungda bor kaina yumthaktagi lingi machindagi hu ama kainagi khazaida tarakani. Ningthauna mikap thorakpada kainyagi khazaida chuppa matamda magi thawai chekla paikhragani. Mainana pukning langtaknana makha taraklami. Luhongbagi ahingi akibagi masak oiribasidagi kanba upai leitrabra. Tenawana khumlai lei upai ama lei. Kanagumbana luhongbagi kada lotuna leiraga hu tarakpa lekthoklabadi ningthau kanba ngamgani. Hu lektokpadasu thunamak sangom pawa ama thaklabadi masu siroi adubu luhongbagi kada kanana lotuna leinabagi thauna leigani. Tasengbadi ningthause sibadagi thaidokpa ngamlaroi. Tau priye masi kanagumbada haidoklabadi nangi haksangi saruk ahum thokpagi amadi nung olagani. Masi hairaga tenawa maina paikri. Mana ngamba makai mapugi tubum ama phauba sokhaloi haina mantrina wasaklami. Maduda magi thawai tharabasu thakrasanu. Wakhalda luplaba mantrina mikup ama phauba ningthaubu mitmangdagi lapthokhalamde. Jahasna torban thunglabaga makhada kumthaduna sagol hingsabagi maikeida changsilami. Ningthauna tongkhatringai mamangda mantrina thangkhumdagi
thang satoktuna khutyan amukta sagol mangak masadagi tongan tongan tarami. Ningthauna pisum suktuna madugi maram hanglami. Paukhum phangde ningthaugi asawbadu hengatlami. Madugi maramda wahai ama phawba hairabadi magi hakchang saruk ahum thokpagi amadi nung ongadawribani. Mantrigi bebharda ningthau ngaklami. Adubu mapabung amasung magi yamna mapuningba loinana sagaigi seba tawrakhiba maramna mabu ngakpirami. Luhongbagi sem sari adubu yaunaba arapa anakpadagi atithi laklami. Luhongbagi kumaida ningthaugi mityeng sanagi fajaraba pukham amada tarure. Adubu thangatnaba khut hek tingthokpada mantrina mitna kupada laukhatki amasung madubu hundoknaba chelami. Ningthauna madu kari tauribano haiba khanglamde. Hangbada mantri machin kangthokte. Ningthau sawbana mai haurami. Atithi mayam mangda karigumba khara thokpasi haunade haina khalami. Luhongba loiraduna bor kaina kaada changduna tumkhre. Mantri di kachinamada lotuna lay haibasi khangkhide. Mantrina mapubu kananaba cheksinna layrami. Ngaihak layraga yumthaktagi lin ama makhada kumtharaktuna tumliba kainyagi makhazaida hu marik ama thadarami. Mantrina matamduda phamunglomda chensinduna kainagi khazaida hu lekthoklami amasung thunamak sangom khara thaklami. Masida kainadu mikap thoklakle mamit pangthorakpada mantrina magi khazaida chupki haina khalaki. Mahakna lauduna ningthaubu hogdoklami. Tumpham kada mantribu ubada ningthaudu sawbana ngaurami. Thongakpasingbu kauraga mantribu kaisung sangda thamnanaba amadi numit thoktringaida mabu sargi nongchup thangbada phasi taunanaba yathangpirami. Mantri kaisum sangda thamkhre. Ayukta aroiba aningba hangbada ningthauga amuktang unajaningi hairami. Ningthauna magi apambadu yadaba ngamkhide. Chepna puliba mantri ningthaugi manakta puraklami. Mafamduda mana ningthauda wa pumba taklami. Tena wana sagol hingsabagi wadu kanadasu haidokanu. Hek haidokpaga makhong makhut nungau olakani. Hu taiba pukhamgi wa haiba loibada. Mahak mathabak phauba nungau olakle. Mamai thangda yumthakta lotuna layramba. Lingi hugi wadu haibada. Magi lemhauriba lengban amadi makok nungau olakle. Ningthau lengdana leplami ngaihak layraga angakpadugi hantharakpada hik hik kaplami. Mapuningba mantrigi thawongduda mahak thamoi kaikhre. Mantrigi nung olaba hakchangdu ka amada thamle. Numit khudingi maduda lay pareng sibiduna puja taurami. Sahi kharagi manungda rani machanupa ama poklami. Ningthauna numit khudingi Rajkumarbu kaduda purami amasung mangonda laikhidraba mantrigi mapuningba amadi taubimalgi maramda taklami. Rajkumarna sahi ahum surakpa matamda tenawa mainadu kada laklami amasung wari sanarami. Ningthaudu matamsida ucheki marol khangba ngamle maramdi mantrigi murtigi manakta leplebanina. Tenawana mainada hairami. Yengu ningthause kayada warabano. Mantrida thokribado mahak kauba ngamde. Karigumba ningthauna pamlabadi mantri amuk hingathanba ngamgani. Mainan hanglami karamna. Tenawana makha tarai. Ningthauna machagi bali taubatai amasung magi I marik ama mantri gi murtida chaisingadabani. Masina mantri amuk lutong oirakani. Ningthau kari taugadage khalami. Kari taubana achumba oigani. Mahaki tukhong khuding mantrigi laman tolibani. Mahakna ahumlak magi thawai kallibani. Mabukning langtak naringai thangkhumdagi thang satораktuna Rajkumargi mangak kakkhre. Madudagi idu murtida chaisinkhre. Mantri thunamak hingatlami. Madugi maram khangbaga magi gyan pumnamak Isorda lupsillami. Isorna magi haizaba tada udana karamna leiba ngamgani. Angang-dugi makoktu mathanta haksanga samjinnakhirami amasung mahak tumlubadagi mikap thorakpagum haugalai. Matamduda ningthauna ranibu kauraga wari pumba lire. Masagi machabu mangakka itabada rani niklami.
ꯅꯤꯡꯊꯧꯒꯤ ꯑꯁꯤ ꯅꯠꯇꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯟꯇ꯭ꯔꯤꯒꯤ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯔꯥꯅꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯅꯕ ꯂꯩꯔꯤꯡꯈꯩ ꯃꯈꯣꯏ ꯀꯔꯝꯅ ꯀꯔꯤꯒꯤ ꯑꯋꯥꯕ ꯅꯪꯂꯨꯒꯗꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯨꯄꯤꯅ ꯑꯣꯟꯕꯤ ꯂꯩ ꯄꯥꯝꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ 2 ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ 1 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ, ꯃꯀꯨ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯁꯍꯔꯗꯨꯃꯛꯇꯗ ꯍꯅꯨꯕꯤ ꯑꯃ ꯃꯆꯥꯅꯨꯄꯤ 2ꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯒꯤ ꯀꯣꯟꯐꯦꯡ ꯋꯥꯏꯐꯦꯡ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯕꯨꯛ ꯊꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯗ ꯅꯣꯡꯃꯗꯤ ꯃꯅꯥꯎꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯈꯤꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ꯫ ꯑꯩ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯒꯦ, ꯅꯪ ꯃꯗꯨꯗꯒꯤ ꯂꯩ ꯍꯦꯛꯎ, ꯃꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕ ꯉꯝꯒꯅꯤ꯫" ꯃꯆꯦꯅ, "ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯍꯥꯛ ꯂꯩ ꯄꯥꯝꯕꯤ ꯀꯔꯝꯅ ꯑꯣꯟꯒꯗꯧꯔꯤꯕꯅꯣ?" ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯗꯨ ꯑꯩ ꯀꯣꯟꯅ ꯇꯥꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯅꯍꯥꯛ ꯌꯨꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯣ, ꯑꯗꯨꯒ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯄꯨꯟ 2ꯗꯪ ꯁꯣꯛꯂꯨ, ꯃꯗꯨꯗ ꯈꯨꯖꯤꯟꯅ ꯊꯦꯡꯗꯅꯕ ꯆꯦꯛꯁꯤꯜꯂꯨ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨ ꯁꯦꯡꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯥꯏ ꯅꯤꯡꯗꯨꯅ ꯐꯝꯒꯦ, ꯆꯐꯨꯁꯤꯗꯒꯤ ꯏꯁꯤꯡꯁꯤ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯍꯩꯊꯔꯛꯎ, ꯑꯩꯅ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯅꯤ꯫ ꯍꯦꯛꯅꯤꯡꯕ ꯂꯩ ꯃꯈꯩ ꯍꯦꯛꯎ, ꯀꯔꯤꯒꯨꯝꯕꯁꯨꯡ ꯃꯁꯥ ꯑꯃꯠꯇ ꯇꯦꯛꯍꯟꯕ, ꯃꯅꯥ ꯑꯃꯠꯇ ꯁꯦꯒꯥꯏꯍꯟꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯂꯩ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯆꯐꯨꯒꯤ ꯏꯁꯤꯡꯗꯨ ꯍꯩꯊꯔꯛꯎ, ꯑꯩ ꯑꯃꯨꯛ ꯅꯨꯄꯤꯃꯆꯥ ꯑꯣꯜꯂꯛꯀꯅꯤ꯫" ꯃꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯤꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯃꯆꯦꯅ ꯑꯍꯥꯟꯕꯒꯤ ꯆꯐꯨꯒꯤ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯍꯩꯊꯔꯝꯃꯤ꯫ ꯃꯅꯥꯎꯗꯣ ꯀꯣꯏꯅ ꯁꯟꯗꯣꯛꯂꯕ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯦ꯫ ꯃꯆꯦꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯡꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯄꯣꯂꯥꯡ 2-3 ꯍꯦꯛꯂꯕ ꯇꯨꯡꯗ ꯑꯇꯣꯞꯄ ꯆꯐꯨꯒꯤ ꯏꯁꯤꯡꯗꯨ ꯂꯩ ꯄꯥꯝꯕꯤꯗ ꯍꯩꯊꯔꯝꯃꯤ꯫ ꯂꯩ ꯄꯥꯝꯕꯤꯒꯤ ꯃꯍꯨꯠꯇ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯝ ꯀꯟꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯂꯩ ꯄꯣꯂꯥꯡꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯂꯩꯅꯝꯗꯤ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯂꯩꯁꯤꯡꯗꯨꯕꯨ ꯄꯔꯦꯡ ꯂꯦꯡꯂꯦ꯫ ꯑꯗꯨꯒ ꯃꯆꯦꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯁꯤ ꯀꯗꯥꯏꯗ ꯌꯣꯜꯂꯨꯅꯤ?" ꯃꯅꯥꯎꯅꯨꯄꯤꯅ, "ꯏꯆꯦ, ꯃꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯀꯔꯤꯒꯤ ꯆꯠꯇ꯭ꯔꯤꯕꯅꯣ? ꯃꯐꯝꯗꯨꯗ ꯃꯃꯜꯁꯨ ꯃꯇꯤꯛ ꯆꯥꯅ ꯐꯪꯒꯅꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯝ ꯀꯔꯝꯕ ꯊꯕꯛ ꯁꯨꯔꯤꯕꯅꯣ? ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯒ ꯏꯃꯥꯗ ꯄꯤꯔꯕꯗꯤ ꯃꯍꯥꯛ ꯉꯛꯀꯅꯤꯀꯣ꯫" ꯂꯩ ꯄꯔꯦꯡꯁꯤꯡꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯔꯝꯃꯤ, "ꯂꯩ ꯂꯧꯔꯣ,ꯂꯩ ꯄꯔꯦꯡ ꯐꯖ ꯐꯖꯕ, ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩ ꯂꯧꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯃꯆꯦꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯤꯍꯨꯠꯊꯣꯡꯗꯒꯤ ꯃꯥꯕꯨ ꯎꯕꯗ, "ꯏꯃꯥ, ꯏꯃꯥ, ꯂꯩꯁꯤꯡꯁꯤꯒꯤ ꯂꯩꯅꯝꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ, ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯒꯤꯗꯃꯛꯇ ꯈꯔ ꯂꯩꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯂꯩ ꯌꯣꯟꯕꯤꯁꯦ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯗꯨꯁꯨ ꯂꯩ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯔꯥꯅꯤ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯍꯥꯏꯌꯨ, ꯂꯩ ꯄꯔꯦꯡꯁꯤꯡꯗꯨꯒꯤ ꯃꯃꯜ ꯀꯌꯥ ꯂꯧꯒꯅꯤ?" ꯂꯩ ꯌꯣꯟꯕꯤꯗꯨꯅ, "ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ, ꯑꯗꯣꯝꯅ ꯄꯤꯅꯤꯡꯕ ꯍꯦꯛꯇ ꯄꯤꯕꯤꯌꯨ꯫" ꯔꯥꯅꯤ ꯑꯗꯨꯅ ꯁꯦꯜꯌꯦꯛ ꯈꯨꯕꯥꯝ ꯑꯃ ꯄꯤꯔꯒ ꯂꯩꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯏꯃꯥꯗ ꯇꯥꯛꯈꯤꯒꯨꯝꯁꯤꯀꯣ, ꯃꯗꯨ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯇꯨꯅ ꯊꯝꯃꯨ, ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯨꯝꯁꯤ꯫" ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯂꯩ ꯌꯣꯜꯂꯦ꯫ ꯁꯦꯜꯌꯦꯛ ꯈꯨꯕꯥꯝ 5 ꯂꯩꯔꯦ꯫ ꯃꯆꯦꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯗ ꯁꯦꯜꯌꯦꯛꯀꯤ ꯃꯔꯝꯗꯨ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅ, "ꯅꯠꯇꯦ ꯅꯠꯇꯦ, ꯏꯃꯥꯅ ꯐꯨꯒꯅꯤ." ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯗ ꯃꯈꯣꯏ ꯍꯔꯥꯎꯔꯝꯃꯤ, ꯄꯦꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯁꯤꯡꯗꯨ ꯎꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯝ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ꯫
ꯑꯗꯨꯒꯨꯝꯕ ꯂꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯀꯔꯝꯕ ꯂꯩꯅꯣ? ꯀꯗꯥꯏꯗ ꯍꯧꯕꯖꯥꯠꯅꯣ? ꯀꯔꯝꯕ ꯄꯥꯝꯕꯤꯗ ꯁꯥꯠꯂꯤꯕꯅꯣ? ꯀꯅꯥꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯂꯩ ꯄꯨꯔꯛꯄꯤꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯐꯥꯎꯕ ꯌꯧꯔꯛꯂꯤ꯫ ꯃꯐꯝꯗꯨꯗ ꯂꯩ ꯁꯥꯠꯄ ꯄꯥꯝꯕꯤ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯗꯁꯨ ꯂꯩꯁꯤ ꯀꯗꯥꯏꯗꯒꯤ ꯍꯦꯛꯂꯨꯔꯤꯕꯅꯣꯅꯦ ꯍꯥꯏꯕꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯝꯂꯤꯉꯩ ꯍꯧꯒꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯊꯛꯇ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯠ ꯁꯦꯡꯗꯣꯛꯇꯨꯅ ꯇꯔꯨ ꯇꯅꯥꯜꯍꯜꯂꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯅꯥꯎꯗꯨ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯦ꯫ ꯂꯩ ꯍꯦꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯃꯤꯠꯃꯛꯅ ꯎꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯕ ꯀꯥꯏꯔꯤꯕꯗꯨꯒꯤ ꯃꯔꯝ ꯍꯪꯕꯗ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯦ, ꯀꯔꯤ ꯇꯧꯔꯦ? ꯀꯅꯥꯒꯨꯝꯕꯅ ꯀꯔꯤ ꯍꯥꯏꯔꯕꯅꯣ? ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩ ꯄꯥꯝꯕꯤ ꯑꯣꯟꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯍꯅꯨꯕꯤꯗꯨ ꯂꯧꯔꯨꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯁꯦꯒꯥꯏꯔꯕ ꯃꯜꯂꯕ ꯐꯤ ꯁꯦꯠꯇꯨꯅ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯍꯅꯨꯕꯤꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯌꯥꯏꯗ ꯂꯦꯞꯂꯝꯃꯤ꯫ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯈꯥꯗ ꯐꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯀꯤꯅꯕꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ, ꯀꯤꯔꯨꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗ ꯑꯃ ꯄꯤꯔꯣꯗꯅ꯫ ꯃꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨ ꯀꯤꯕꯅ ꯃꯆꯨ ꯑꯣꯜꯂꯛꯂꯤ꯫ ꯈꯜꯂꯤ, ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯀꯤꯅ ꯀꯤꯅ ꯍꯥꯏꯔꯛꯂꯦ, ꯑꯗꯣꯝꯒꯤ ꯑꯅꯤꯡꯕꯅꯤ ꯃꯍꯥꯔꯥꯖ꯫ ꯑꯩꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯍꯅꯨꯕꯤꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤ ꯄꯤꯕ ꯑꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯅ ꯋꯥ ꯂꯣꯏꯅꯕꯒꯤ ꯍꯧꯅꯕꯤ ꯂꯨꯄꯥꯒꯤ ꯁꯦꯟꯄꯥꯛꯇ ꯄꯥꯅ ꯃꯇꯞ ꯄꯤꯔꯦ꯫ ꯃꯗꯨ ꯂꯧꯅꯕ ꯊꯧꯅꯥ ꯂꯩꯔꯝꯗꯦ ꯍꯅꯨꯕꯤꯗꯣ꯫ ꯅꯤꯡꯊꯧꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯕꯗ ꯄꯥꯅ ꯃꯇꯞ ꯂꯧꯖꯕ ꯇꯥꯔꯦ꯫ ꯃꯗꯨ ꯂꯧꯔꯒ ꯍꯅꯨꯕꯤꯗꯨ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯨꯝꯖꯤꯠ ꯄꯥꯏꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯨꯔꯝꯃꯤ ꯑꯃꯗꯤ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯨꯏꯅꯥꯎꯕꯤ ꯑꯅꯤ, ꯀꯗꯥꯏ ꯀꯗꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯨꯔꯤꯕꯅꯣ? ꯃꯍꯥꯔꯥꯖꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯇꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯖꯗꯦ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ? ꯐꯨꯗꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯀꯔꯝꯅ ꯃꯍꯥꯔꯥꯖꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ? ꯍꯅꯨꯕꯤꯗꯨ ꯑꯁꯥꯎꯕ ꯅꯦꯝꯗ꯭ꯔꯦ꯫ ꯑꯀꯤ ꯇꯨꯖꯨꯡꯂꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯅꯥꯎꯅ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯒ ꯂꯩꯗꯨ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯃꯆꯦꯅ ꯀꯔꯝꯅ ꯌꯣꯜꯂꯨꯕ, ꯃꯃꯥꯕꯨ ꯉꯛꯍꯟꯅꯕꯒꯤꯗꯃꯛ ꯁꯦꯜꯌꯦꯛ ꯈꯨꯕꯥꯝ 5ꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ, ꯑꯩꯍꯥꯛ ꯁꯤꯈ꯭ꯔꯕꯔꯥ? ꯑꯩꯃꯛ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯑꯁꯨꯝ ꯇꯧꯔꯤꯕꯅꯣ? ꯃꯤꯑꯣꯏꯕꯅ ꯀꯔꯝꯅ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯤꯕ? ꯍꯧꯖꯤꯛꯃꯛ ꯑꯣꯟꯗꯨꯅ ꯎꯠꯂꯨ꯫ ꯃꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯅꯦꯝꯊꯅꯕ ꯃꯆꯥ ꯑꯇꯣꯟꯕꯤꯗꯨꯅ ꯄꯨꯝꯅꯃꯛ ꯎꯠꯇꯨꯅ ꯈꯪꯍꯟꯕ ꯇꯥꯔꯤ꯫ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯦ, ꯑꯃꯨꯛ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯅꯨꯕꯤꯗꯨ ꯀꯣꯅꯨꯡꯗ ꯀꯧꯔꯛꯇꯨꯅ ꯆꯠꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯝꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤꯕꯅꯣ, ꯄꯨꯝꯅꯃꯛꯄꯨ ꯌꯣꯛꯄꯤꯔꯤꯕ ꯃꯄꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯕ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ, ꯑꯩꯅ ꯀꯔꯤ ꯍꯥꯏꯖꯒꯅꯤ? ꯃꯍꯥꯔꯥꯖ, ꯑꯗꯣꯝꯅ ꯐꯒꯅꯤ ꯈꯟꯕꯤꯔꯒ ꯂꯣꯏꯔꯦ, ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯩ ꯄꯥꯝꯕꯤ ꯑꯣꯟꯕꯒꯤ ꯃꯍꯩ ꯈꯪꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯂꯦ꯫ ꯀꯨꯝꯃꯩ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯣꯔ ꯀꯩꯅꯥ ꯑꯅꯤ ꯀꯥ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗꯒꯤ ꯊꯥꯞꯅ ꯑꯗꯨꯝ ꯂꯩꯅꯔꯤ꯫ ꯑꯍꯤꯡ ꯑꯅꯤ ꯍꯧꯈ꯭ꯔꯦ꯫ ꯀꯩꯅꯥꯅ ꯈꯜꯂꯤ, ꯕꯣꯔꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯀꯅꯤ꯫ ꯕꯣꯔꯅꯁꯨ ꯈꯜꯂꯤ, ꯀꯩꯅꯥꯅ ꯈꯔ ꯍꯥꯏꯔꯛꯀꯅꯤ꯫
Asumna makhoi ani ahing karimata ngangnadre. Ahum suba ahingduda kainya khangba ngambagi sakti loikhre. Rajkumar aduda kainya aduna hanglai. Adomna hojik phauba aingonda wahai amatasu ngangbidribasibu karigi luhongbiribano. Asumna leibasida nungaibibagidamaktara luhongbiribase. Borna hainingna khumlakli. Aina haiba khuding tauraba matamda aina ngonda ngangani. Nupi aduna makha tarei. Aihakna adomgi wa thaidokani haibasi karamna khanglibano haibiyu adom kari pambibage. Rajkumar aduna nahak lei pambi onbagi mahai khangidana khangba natra aingondasu onduna utlu aikhoi adugumba leisingdugi phamungda tumgani amasung leisingduna isabu kupsinjagani maduda kayada nungaigadaba. Kainya aduna yamna nolukna hairaklami. Ipu ibungo ai hingsabi nate lairembi sunate ai atopagumna achamba nupi amani. Miyoibana upambi karamna onba ngamgani. Rajkumar aduna sasinaganu aihak minambase sauningi. Ai imit makna nangna upambi onba urabani. Aduga nangna aigidamak lei pambi onba ngamdrabadi kanagidamak ongadawribano haiduna sauna hairai. Kainyadu fizina mapi teithokle saubinu adomna pambirabadi madu inba tabani ising chapu anidang pubirau. Rajkumar aduna ising chapu ani puraklabada mantra solami. Maraksida Rajkumarna kagi thong thongnau lonsilami. Aduga kainya aduna makha samtharai. Apamba lei makai hekpiyu adubu atek akaidi thokhanbiroidabani. Rajkumarda karamba matamda chapugi ising haithagadage haidu taklami. Wafamsi khanglaba matungda kainyada ising chapu haitharami. Mahak lei pambi ole kadu leinamna pumthan thalami. Rajkumarna pukning penna heklaga atopa chapugi isingdu haitharami. Upambidu amuk kainyagi saktam laurakle. Masamdagi ising kanthoklaga noktuna haugalakle. Makhoina phamungda lei chaithoklaga masabu leitana kupsinduna tumthaki. Asumna numit khudingi taubasina leiman challaba leisingdu mihut thongda langtharami. Mihut thonggi makhada leigi singdum pairami. Rajkumar adugi machanupi Rajkumarina nongmadi khuiraba leigi mapaidu thengnarure. Aduga Ranida hairai. Yengu ima yambung amasung inamana lei mayamse kari tauribano khangde. Makhoina hundorakpa leitana chingdungum paire. Madu aingonda amata phauba pibide. Rani aduna machanupi Rajkumari dibu themjalami. Karisu khalunu nangonda khara pinaba ai haige. Numit kharanigi manungda Rajkumarina lona yengduna leigi likhul khangdokli. Nongmadi mayambungna mapan chathokringaida mamanabisingda hairami. Leihau leiren hauba leikolda thauri haibi sanarusi inamaga loinana. Mahak lei pambi onba haibagi mahai khangbani. Karigumba laklabadi leidu pigani. Madugi leinamdi angakpa oina nungsi. Rajkumari aduna mamada hanglai. Ima inamabu puduna thauri haibi sanaruge. Rani aduna chatlu masida hainabagi kari leibano. Rajkumarina ima aihak itomta chatkadaba nate inamabusu aikhoiga loinana thabiyu. Maharanina aina kaidongai yakidage aduga nayambungdadi hairamu. Matamduda Rajkumar su laklami. Machanupina hanglui yambung aikhoigi leihau leiren hauba leikolda thauri haibi sanaba chatkadauri. Inamabusu chatminaruge. Rajkumar aduna maduda ai kari haikrage imada hangudana. Rajkumari aduna Ranida amuk wakatlami. Ima yambungnadi nangonda hangu hai. Nangna inamabu thadokpa pamliroi. Aduna semjilliba oirini. Nangidi namauna pumnamakni aidi karisu oidrabani. Rani aduna sauna Rajkumari aduda
Karigi aduk chapkhattaba wa nganglibano. Phare, maubu puduna chatlu, magidamakta khallu, numit tadringaida amuk halau. Maharani aduna chatlaningdrabasu nupi macasingduga loinana mamau nupi adubu tharami. Pumnamak laihau lairen haubi laikolda thunglari. U pambida thauri punduna harauna haiduna sanarami. Khanghaudana Rajkumarina thauri haibi lepnaba haiduna pumnamakpu kauthoraklami. Manamada sem saduna inama nang lei pambi onba ngamba natra yengu kanamatagi samjirei thetre nachomso amata chindre. Manama aduna makuk mamai khangdaba wadu kanana nangonda hairaklibano aihaksu nangumna achamba nupini angau bigum ngangliba karino. Maduda machanupi Rajkumari aduna chapchaba pakhum pirakle. Mamal kahalira ai pumnamak khangi aigi manabisingi napada lei chinde maramsina inamada haijaribasini. Nangna lei pambi olabadi aikhoida lei piyu hairibasida yengu kayada napal taukribano. Nang aikhoigidamak lei pambi onba pamde karigisu oluni kanagidamak madudi nangi sanazabagidamakta thamliba natrado. Manamaduna madu haibada ikaiba leitrabara aihak mafamsida laklamdabana hena pharabani. Manamana khoisaunana khumlai. Aduga lei pambi onnanaba sem sare. Iching sapuani lohallure maduda mantra sole. Matau karamna karamba matamda ising haithagani haibadu taklami. Manama adu lainingduna phamle gyan tadriba nupi macasingduna wafamdu mapung phana takribra takhidrabra makhoi kharana thingau lengau isingdu haitharakhi. Mahak lei pambi ole mapung phadre. Numit leitharakle khanghaudana nong chuba horaklami. Nong khak laubagi marakta leigi mihobane mayum chatningbane amana amaga thengjinaduna lakna phanabada lainasing kharasu tekthaki. Thuna mayum haningbagi langbana anisuba ising chafudu ngaingamdana mawong chadana lei pambida haitharaki aduga chenkhre. Manama adu amuk hana nupidi ole hakchang tangkhai amadi asiba oire. Nongju thagi akanba nonglikna yeibada upai leitana nahiduna leiri. Kanna churiba nongi isingna mabu nalada chenthare. Tauduna phana sangna chatlaga mafam amada panduna leiri. Mathangi ayukta lasing sangari taret Nipal thaurakle. Gariwala amana naladagi kanagumbagi nason tarami. Mapangsingda taklubada hairei. Leirasanu nungsit sitpaduda thokpa makhola natraga bhutki makhola. Kanana khangba adubu mamai thangda gariwala duna khangba ngamdaduna nalada yenglami. Mafamduda mana mawong kairaba tangkhai siraba hakchang ama urakle. Mamaigi sakpham kaide nupigi maithongni mafidi yaude. Onthokpanida tolabise. Mahakna awabaga loinana masagi kogetuna yomsinduna magi garida thangatuna manama adubu porakle. Saharamada gari singdu thami. Yumgi atek akayamagi mangolda irena thangthaduna thambiramle. Somda lakpa miyoi singna nangbu sananaba pibigani maduna sadabagidi siroi. Asumna hairamlaga gariwala adusu mapang singa loinana chatkre. Konungda Rajkumari mathanta lakpa ubada rani na hanglami. Maudi kadaida lehaure. Nayambungna kari haigani. Machanupina ngamna naba khumle. Isorna khanglini mahak kadaida lehaure haibadu. Aisu yumda lakle mahak lambi khangdrabrado. Rani kuchu taiphet takre. Kari hairibano nayambungna wa thoklarini. Aingonda hayu kari taurabage. Machanupina mabukningda lakpa makhai haire. Rani karisu haiba ngamdre. Mahak chingnabalai machanupina karigumba khara taukrabara haiduna. Yamna kuina ngairabagi tungda Rajkumar mamagi manakta laklami. Ima, kari taure ibungo. Adongi mau kadaida chatkre. Mahak Rajkumari ga loinana
ꯊꯧꯔꯤ ꯍꯥꯏꯕꯤ ꯁꯥꯟꯅꯕ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯃꯍꯥꯛ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯔꯥꯅꯤꯅ ꯈꯨꯝꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯥꯗ ꯆꯪꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯈ꯭ꯔꯦ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯤꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯐꯪꯗꯅ ꯍꯜꯂꯛꯂꯦ꯫ ꯑꯄꯪꯕ ꯅꯨꯄꯤꯃꯆꯥꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯅꯠꯇ꯭ꯔꯒ ꯅꯂꯥꯗ ꯏꯟꯊꯕꯤꯈ꯭ꯔꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯕꯨ ꯄꯥꯝꯗꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯒꯅꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯃꯆꯥꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯈ꯭ꯔꯕ? ꯔꯥꯖꯀꯨꯃꯥꯔꯅ ꯍꯟꯅ ꯍꯟꯅ ꯃꯃꯥ ꯃꯄꯥꯕꯨꯡꯗ ꯍꯪꯂꯝꯃꯤ, ꯃꯅꯥꯏꯁꯤꯡꯗꯁꯨ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯃꯈꯣꯏ ꯃꯁꯥꯃꯛ ꯋꯥꯔꯤꯕꯅꯤ ꯑꯃꯗꯤ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯆꯨ ꯁꯪꯕ ꯐꯤ ꯁꯦꯠꯇꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯅ ꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯐꯤꯚꯝ ꯀꯥꯏꯔꯕ ꯅꯨꯄꯤꯗꯣ ꯁꯍꯔ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯅ ꯔꯥꯅꯤꯗ ꯆꯦꯟꯗꯨꯅ ꯇꯝꯂꯝꯃꯤ, ꯃꯍꯥꯛꯀꯤ ꯁꯛꯐꯝꯁꯦ ꯅꯆꯟꯅꯨꯄꯤꯒ ꯌꯥꯝꯅ ꯃꯥꯟꯅꯩ, ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯔꯥꯅꯤꯅꯁꯨ ꯎꯔꯦ, ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯊꯝꯕꯤꯌꯨ, ꯌꯥꯔꯕꯗꯤ ꯄꯨꯔꯛꯀꯦ, ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝ ꯃꯉꯥꯜ ꯂꯩꯅ ꯎꯏ꯫ ꯔꯥꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯄꯤꯖ ꯄꯤꯊꯛꯀꯗꯕꯅꯤ꯫ ꯃꯅꯥꯏ ꯑꯃꯅ ꯀꯤꯅ ꯀꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯁꯤ, ꯀꯣꯅꯨꯡꯗ ꯊꯥꯎꯃꯩꯒꯨꯝꯅ ꯉꯥꯟꯒꯅꯤ꯫ ꯌꯥꯔꯦ, ꯅꯈꯣꯏꯅ ꯄꯥꯝꯂꯕꯗꯤ ꯄꯨꯔꯛꯂꯣ, ꯑꯗꯨꯒ ꯃꯥꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯔꯥꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯧꯕꯤ, ꯇꯞꯅ ꯇꯞꯅ ꯑꯁꯣꯛꯄꯗꯨ ꯐꯔꯛꯂꯦ꯫ ꯃꯄꯨꯡ ꯐꯥꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯆꯦꯒꯤ ꯊꯣꯡꯒꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯎꯔꯦ꯫ ꯈꯗꯥꯡꯒꯤ ꯀꯣꯏ ꯑꯃꯁꯨꯡ ꯀꯣꯛꯀꯤ ꯁꯝ ꯌꯦꯠꯁꯤꯟꯗꯨꯅ ꯖꯣꯇꯥꯒꯤ ꯃꯑꯣꯡꯗ ꯂꯧꯔꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯅꯥꯏꯁꯤꯡꯅ ꯃꯥꯕꯨ ꯎꯔꯦ꯫ ꯆꯦꯜꯂꯛꯇꯨꯅ ꯔꯥꯅꯤꯗ, ꯀꯅꯥꯅꯣ ꯑꯃ ꯊꯣꯡꯒꯥꯜꯗ ꯐꯝꯂꯤ, ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯗꯣꯝꯒꯤ ꯅꯧꯄꯥꯗꯨ ꯃꯥꯜꯂꯤ꯫ ꯔꯥꯅꯤ ꯑꯗꯨꯅ, ꯃꯍꯥꯛꯄꯨ ꯀꯔꯤ ꯇꯧꯈ꯭ꯔꯕ꯭ꯔꯥ? ꯁꯟꯅ꯭ꯌꯥꯁꯤ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ, ꯆꯠꯈ꯭ꯔꯣ, ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯅꯨꯡꯗ ꯄꯨꯁꯟꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯅꯥꯏꯁꯤꯡꯅ, ꯃꯍꯥꯔꯥꯅꯤꯅ ꯇꯁꯦꯡꯅ ꯑꯗꯣꯝꯒ ꯎꯅꯕ ꯄꯥꯝꯃꯤ, ꯑꯩꯈꯣꯏ ꯑꯗꯣꯝꯕꯨ ꯂꯧꯕ ꯊꯥꯔꯛꯄꯅꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯖꯕꯗꯒꯤ ꯃꯃꯩꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯀꯣꯅꯨꯡꯗ ꯆꯪꯕ ꯌꯥꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ, ꯃꯧꯄ꯭ꯋꯥꯕꯨ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯏꯔꯨꯖꯅꯕ ꯊꯥꯎ ꯑꯃꯁꯨꯡ ꯏꯁꯤꯡ ꯁꯥꯍꯟꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯧꯄ꯭ꯋꯥꯕꯨ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯑꯣꯛꯄꯒꯤ ꯊꯕꯛ ꯃꯁꯥꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯃꯊꯦꯜ ꯄꯤꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯍꯟꯕ ꯃꯆꯨ ꯀꯌꯥꯒꯤ ꯐꯤꯖꯦꯠ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯦꯗ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯉꯥꯡꯗꯦ꯫ ꯔꯥꯅꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯩꯅ ꯅꯤꯡꯊꯧꯒꯨꯝꯅ ꯌꯦꯡꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯦ꯫ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯣ? ꯍꯦꯂꯣꯏ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯔꯥꯅꯤ ꯐꯖꯔꯕꯤ ꯃꯅꯥꯏ ꯅꯨꯄꯤ 8 ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯃꯥꯒꯤ ꯀꯥꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯁꯥ ꯅꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕꯅꯤ, ꯃꯥꯒꯤ ꯊꯃꯣꯏ ꯂꯦꯡꯗꯦ꯫ ꯃꯃꯩꯗ ꯃꯅꯥꯏꯁꯤꯡꯅ ꯊꯣꯡꯒꯥꯜꯗ ꯊꯝꯂꯤꯕ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯍꯛꯆꯥꯡꯗꯨꯕꯨ ꯂꯩꯇꯦꯡꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯔꯥꯅꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯐꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯤꯆꯤꯅꯐꯥꯎ ꯌꯦꯡꯗꯦ ꯑꯃꯗꯤ ꯀꯔꯤꯁꯨ ꯉꯥꯡꯗꯦ꯫ ꯑꯍꯤꯡꯗ ꯈꯨꯌꯥꯗ ꯊꯝꯂꯤꯕ ꯃꯑꯣꯡ ꯀꯥꯏꯔꯕ ꯍꯛꯆꯥꯡꯗꯨꯅ ꯃꯈꯣꯡ ꯅꯣꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯉꯛꯄ ꯃꯑꯣꯡꯗ ꯇꯦꯡꯊꯥꯔꯛꯈꯤ, ꯃꯗꯨꯗ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯂꯛꯈꯤ, ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ, ꯅꯍꯥꯛ ꯈꯪꯍꯧꯗꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯗꯨꯒ
ꯅꯪꯒꯤ ꯐꯤꯕꯝꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕ? ꯂꯩ ꯄꯥꯝꯕꯤ ꯑꯣꯟꯕ ꯉꯝꯕꯤ ꯅꯨꯄꯤꯗꯨ ꯊꯥꯃꯨꯛꯀꯤ ꯃꯇꯨꯡꯁꯤꯗ ꯋꯥ ꯉꯥꯡꯂꯛꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯪꯂꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯈꯣꯏ ꯁꯨꯞꯅꯒꯤ ꯍꯣꯠꯅꯕꯗꯤ ꯇꯥꯏ꯫ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯆꯐꯨ 2 ꯄꯤꯌꯨ, ꯃꯗꯨ ꯈꯨꯖꯤꯟꯅ ꯁꯣꯛꯍꯟꯕꯤꯔꯣꯏꯗꯕꯅꯤ꯫ ꯊꯨꯅꯃꯛ ꯏꯁꯤꯡ ꯆꯐꯨ 2 ꯂꯧꯔꯨꯗꯨꯅ ꯂꯩ ꯄꯥꯝꯕꯤ ꯑꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯗꯨꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯝꯃꯤ, ꯆꯐꯨꯁꯤꯒꯤ ꯏꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯍꯩꯊꯔꯒ ꯑꯩ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯒꯅꯤ꯫ ꯃꯗꯨꯗ ꯃꯁꯥ ꯑꯇꯦꯛ ꯑꯀꯥꯏ ꯐꯖꯅ ꯁꯦꯝꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯕꯤꯌꯨ꯫ ꯅꯩꯊꯦꯛꯂꯕ ꯃꯅꯥꯁꯤꯡꯗꯨꯁꯨ ꯐꯖꯅ ꯐꯤꯕꯝ ꯆꯨꯝꯅ ꯁꯦꯝꯖꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯆꯐꯨꯒꯤ ꯏꯁꯤꯡꯗꯨ ꯂꯩ ꯄꯥꯝꯕꯤꯗꯨꯗ ꯍꯩꯊꯕꯤꯌꯨ꯫ ꯃꯍꯥꯛ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯍꯥꯟꯕꯒꯤ ꯆꯐꯨꯒꯤ ꯏꯁꯤꯡꯗꯨ ꯃꯉꯣꯟꯗ ꯍꯩꯊꯔꯝꯃꯤ꯫ ꯂꯩ ꯄꯥꯝꯕꯤ ꯑꯣꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯇꯦꯛꯄ ꯃꯁꯥ ꯑꯃꯁꯨꯡ ꯃꯅꯥꯁꯤꯡꯗꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩ ꯄꯥꯝꯕꯤ ꯑꯄꯨꯝꯕꯗꯨꯗ ꯆꯐꯨꯗꯒꯤ ꯏꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯩꯊꯕꯗꯒꯤ ꯂꯩ ꯄꯥꯝꯕꯤ ꯑꯣꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯍꯛꯆꯥꯡ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯔꯦ꯫ ꯃꯁꯝꯗꯒꯤ ꯏꯁꯤꯡ ꯀꯟꯊꯣꯛꯇꯨꯅ ꯂꯦꯞꯈꯠꯂꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡꯗ ꯇꯨꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯉꯛꯂꯕꯤ ꯔꯥꯅꯤꯅ ꯀꯞꯇꯨꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯑꯃꯁꯨꯡ ꯃꯆꯟꯕꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯑꯃꯁꯨꯡ ꯃꯆꯜꯒꯤ ꯃꯪꯒꯣꯜꯒꯤꯗꯃꯛ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯞꯇꯥꯃꯨꯛ ꯃꯅꯥꯛꯇ ꯊꯝꯂꯒ ꯈꯨꯗꯣꯜꯄꯣꯠ ꯊꯟꯅ ꯌꯥꯎꯔꯕ ꯁꯟ ꯒꯥꯔꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯂꯨꯔꯕ ꯃꯆꯥ ꯃꯃꯧ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯅꯤꯡꯊꯧ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯃꯈꯣꯏꯕꯨ ꯑꯣꯛꯅꯕ ꯁꯍꯔꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯁꯃꯨꯗ ꯀꯣꯅꯨꯡꯗ ꯊꯨꯡꯂꯕꯗ ꯅꯤꯡꯊꯧꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯔꯥꯖꯀꯨꯃꯥꯔꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯨꯅꯃꯛ ꯑꯔꯨꯕ ꯀꯣꯝ ꯇꯧꯍꯜꯂꯦ꯫ ꯃꯗꯨꯗ ꯙꯣꯜ 8 ꯑꯁꯧꯕ ꯁꯨꯅꯨ ꯍꯩꯊꯍꯜꯂꯒ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯝꯕꯤꯗꯨꯕꯨ ꯂꯪꯊꯍꯜꯂꯝꯃꯤ꯫ ꯑꯎꯕ ꯑꯇꯥꯕ ꯃꯈꯩꯅ ꯃꯕꯨꯛꯅꯤꯡꯗ ꯁꯣꯟꯅꯩ꯫ ꯃꯃꯩꯗꯗꯤ ꯄꯥꯄꯤꯗꯤ ꯃꯥꯅ ꯇꯧꯖꯕ ꯃꯍꯩ ꯐꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫